Angang ama sembada wanaraba matam asida angang chamarom mahai masing tamhanduna mi oinaba semba haibasi araiba natte adu pumnamak oidunasu lamdam asige haurakliba angang sing mangba yade mahai masing ningthina tamhangadabani haiba wafamna yumpham oiduna Egalitarian Manipur of the Al Trust Ima Trust na mahiroi kaya mahai masing tamhanba khak natana makoibu matik chaba mi amoinaba honari Hiram asige matangda Elite TV ga Ima Trust ka akhanana unaruba matamda Trust asige maikai digi fongdorakpada wakhal manaba myoi kaya punsindana lamdam asige awaba mayok nariba myoi kaya gi mateng pangba khak natana Manipurda chathariba irang asina maram oidana leikidraba singi macha masu sing mahai ningthina tamandana makoibu matik chaba mi ama oinaba honabane miyam gi mateng na Trust asina ngasi fauba miyam gi mateng pangba ngamnaklibani Makha tanasu miyam gi mateng pangnabagidamak trust asina lepi haiduna trust asina tawrakhiba thabak thoram singi matangda su wafam kya thamlakli Oje wakil mana bakra punjan jaraga awana tarba imung sida kamtian awana tarba imung sida education support amadi livelihood ki akoina mateng tawjabani trust sigi maroi pandam di hagolak liba na sing tung yumbre logido sing afaba lambida angama changda khona lamding ba amadi awana tarba imung singda magi hadi humanitarian ga support oina akoina ngam mateng bangba Uji pobada angang 92 di sponsor tawre angang amada angang amada lising 3000 lagi 9000 do bisang da tawjabe